अहानबदा मरुओइबा पाउ ngasi senapati da form kiba nakal ahum gi wari sanabada nauna district taret sem kiba adu handok ba natroga handok tabagi matangda lenga ki maike digi chap chaba wafam ama mathangi tripartite talk ta thambada yanaba purakre India bu maning makha tamnaba honabada achoba thodang lawkiba singbu ningsingduna ngasi Manipur da so Martyrs Day gi thorom pangthokre Manipur lenga ki loisang singda thabak tawriba mioi kharana tolop sabige bil thadok pige hajuna sel charamba thingnabada lenga na thabak lokhat ka dawri amadi Mizoram gi champhai gi apunba security force singna bomb pokhaibada season naba electric detonator lising mariga chamri yakai fagat pangokre Northeast Window na sandok sa riba numidangi pao miying tabiriba singbu 𝐶𝐿 na kurumjari hauzik pao sandok na pizari hau kiba chai haibadi ing kumjali sangani taruki December 9 da Manipur lengak na nauna district taret sem kiba adu amuk handokpa yagadra yaroidra haibagi matangda Manipur government ki maiki digi proposal ama mathangi unabada thamba haina ngasi nakal ahum gi marakta wari sanabada yarakre ngasi ayuk pung 13 taba matamda Senapati district headquarters ta nakal ahum gi haibadi India government Manipur government amadi United Naga Council UNC gi mihut singa tripartite talk taunaki ngasigi tripartite talk aduda nauna sem kiba district sing aduda adu handokpa natroga handoktaba haibagi matangda chap chaba wafam ama Manipur government ki maikidigi mathangi tripartite talk chaliba chai asigi April tha loirakpada amuk unabada puthokpa haina yanaki ngasigi nakal ahum gi wari sanakiba aduda Ministry of Home Affairs tagi North East ki advisor A.K. Misra Deputy Director Intelligence Bureau 𝗔𝗡𝗖𝗛𝗏 𝐺𝐿 na saruyaki Manipur government ki maikidigi Manipur ki Chief Secretary Prasant Kumar Singh Home ki Commissioner cum Secretary and Asok Kumar Anina mahut sinjura saruyaki United Naga Council UNC ki maikidigi na UNC ki President and Lorho Vice President and Gonmei Paujan General Secretary Varayot Satsang atai members sing All Naga Students Association Ansam ki President M Luikang Laksan Naga Women's Union ki President CS Priscilla Chiumaisu ngasigi tripartite talk aduda saruyaki State ki Home Department na sinduna ngasi lamdam asidasu miyamna Said Divas haina sukhangnaba Martyrs Day gi thorom ngasi Imphal Gandhi Memorial Hall de pangthokre ngasi gi numit asi leibak asigi Father of the Nation haina su sakhangnariba Mahatma Gandhi na leikidaba jai 73 pharakpa numit ka mari lenina su pangthoki GM Hall de leiba Mahatma Gandhi gi mitamda Manipur gi Governor Ajay Kumar Bhalla amadi Chief Minister N Biren Singh anina luchingduna Cabinet Minister MLA Singh, Rajya Sabha ki MP, Civil Amadi Police ki makok thongba official kaya yauna, laikhiraba luchingba asigi mafamda laikatuna ikai khumnaba utki. Luchingba asigi mafamda ikai khumnaba utpa oina ngasi ayuk, pung 10 ga minute 58 chatpadagi pung 13 fauba amadi pung 13 ga minute ahum chatpa matamdagi pung 13 ga minute mari chatpa fauba tangkak anirakta siren khongki siren khongligai matamda lambida sathok sasin tawramba miyoi sing amadi gari sing ngaihak khamduna ikai khumnaba utki Nakal Amaromda Manipur Pradesh Congress Committee MPCC nasu sinjuda Imphal gi Congress Bhavanda Mahatma Gandhi na leikidaba chai humfadara taret farakpagi thoram pangthoki thoram aduda MPCC gi President 𝐶𝐿𝐴 Singh Congress Legislature Party gi luchingba 𝗔𝗡𝗏𝐿𝐵 Congress Working Committee gi member Gaikangam Hanagi MP Dr. T.H. Mainya Congress Party ki luchingba kayana Mahatma Gandhi ki murti da leisu katuna ikai khumnaba utki thoramga mari lenina CLP gi leader 𝗔𝗡𝗏𝐿𝐵 Mahatma Gandhi leivak asibu British ki makhutagi violence yaudra sangsin kiba khongjang sing aduna India bu maning makha tamhan kiba adubu singthaki
Manipur da hojik chahi ani hajalakadoraba violence na maram oidna Manipur da ningkha tamba angaga su phangdabaga sab manana hojik lairiba Manipur gi hingsa si Mahatma Gandhi jina pambiramba violence yaudaba madugi upaina Manipur si tuna Shanti Purunaba koi hotna minaba darka oi masi Mahatma Gandhi gi message aduga magi pamjaba principal ideology se masi koi punamagna tabak oina onthoga Manipur da hojik chahi ani pharkadaraba Manipur gi violence na maram oidna awaba thengnariba mayam punamak singa se Shanti Purunaba hotna minasi Mahatma Gandhi jina pamjaramba Maki hingsa yaudaba non-violence se Manipur ki context di jigla iba taunariba film Manipur lai film jadi hennabu level oiba haiba tare koi punmagna hotna minadna hingsa yaudana Manipur se Shanti Purnanaba koi hotna minar si haiba aujen khasi amjaningni Manipur lenga ki loisang sing da thabak toriba singi thagi tolof ki bill sing sabada employee kharana sel lauraga tolop sare haiba pau fangbadagi makoi sing adu thengnarabadi akanba matik chaba thabak sing lokhalagani haina finance department ki commissioner cum secretary and Asok Kumar notification amatokre notification adugi matung ina Manipur lenga ki leiriba sanction post singi asi CMIS database update tauraga leizaba potni masigi matung ina posting adugi fangfang thokpa tolop masana lepchaduna leirabani tolof thadokpa natroga fithokpa haibasi masa mathanta generate tawzaba CMIS payroll system ki khutangda mari lenaba DDO singna tawzai bill thadokibagi chaining DDO na verified tawraba matungda budget estimate allocation and monitoring system dagi reflect tawraklaga tolof thadokinaba Treasury na amuk pass tawduna lakli adubo hariba singasi leina kanagumba mari lenariba department sing aduda thabak tawriba mioi kharana tolop thadok pige natraga bill pass tawhange haizanduna employee kharadagi sel chanaba honare haiba pau fanglei maram asina Manipur lenga ki loisang singi director sing natraga head of department singna hirama singi matangda akanba warning pinaba amadi matik chaba thabak lokhatnaba notification asida khangalakli matang asida panba yaba wafam amana lengakna lokhalak liba khongthang asi maru oina education social welfare treasury danamanjuri university na chingba loisang kharada staff kharana sel chanaba honarakle haiba pawgi likhun ama fangbadagi oiramba yai hairi makha tarakpada lengakna lokhalak liba khongthang asina lana tawba thabak sing asidagi khara makhaidi chumthokpa ngamlagani masigal loinena makhatana lengakna loisang sing asida transparency amadi accountability leina thabak tawraki gani habigi chauna thazaba amadi miyamda pokhanba ngamlagani Chief Minister N. Biren Singh nangasi Thobal District Manung Chandalaidiba Khangabok te Chatuna Khangabok Maisnam Lekai UYC ground miyamga unaduna wari sanakre Chief Minister gi khongchet aduda Power Minister T.S. Vishwajit Singh Health Minister Dr. Sapam Ranjan Singh CAF PD Minister El Susindro Mayday MLA Singsu Loinaki Thauramada Miyamgi Maikidagi Khangabok Miyamna Thengnariba Kudong Chadaba Kayagi Matangda Chief Minister gi Mafamda Wakatki Wakat Sing adu Taraba Tungda Chief Minister na Khangaboki Lokon Mari Habadi Lohon bi Lokon Kaifa Lokon Kiam Lokon Amadi Tentharam Lokon da Ising Pinaba Ising Pam Sing Kinnaba Lupalak Yankagi Sanfam Miyam da Lautuki Masigal Loinena Naha Singidamak Open Gym Amasu Semgalagani Haki Manipur lengakna mamang chahigi November 3 official gazette oina thokiba Manipur private school registration and regulation rules 2024 gi makhada registration tawhodaba makhal amatagi lanai school sing choliba academic session chai habadi 𝐋𝐢𝐯𝐞 𝐍𝐞𝐰𝐬 ki oina thingzalagani haina journal education officer thobal oriba Arambam Anil Kumar Singh na khudiyek piduna thadораkiba office memorandum amada khangankre Office memorandum asigi matung inna hana leiramdaba private school singna rules asigi section 4 gi under subsection 3 gi makhada mari lenaba authority dagi recognition gi ayaba hana lauraga school hangadabani adubu masi pumnamak asi tawdana ZEO Thobal gi manung da leiba mioi kharana preschool kids center na chingba hangdoktuna angang sing ming chalhanduna chalaiba thengnare Masi pumnamak asi yenglaga masak khangdaba private school sing asi handaki academic session asidagi thingzinba horagani haina office memorandum asida khangalakli
Uripok apunba luf amadi uripok nupi apunbana khutang charai henduna jurivam Zakurador karong mihata chenaba kuki mar terrorist sing Fabio haina khongjang changsilakpa ngasi numit Hundra taruk sure ngasi langol laimanai awangi maira klafna saruyaki asibana mangzaba haibadu tahanbirage hairibra palibalengak union government amasung state government anina karimata thawa sadaba makai leiribasi aikhoi micham miyam pendabagi pankai lalakadore haina pendaba kaya fongdoknaki Technopole District ki Technopole Police Station ki manung chanalaiba BP 85 amadi BP 86 tagi loan thinkraba lalhaluf 𝐍𝐞𝐰𝐬 ki active cadre ahum amadi koirengna luchingba UNLF ki active cadre ama police na fagat hari police na faraba miyoi singadudi Risikant Laishram alias Malimnganba Jai Kuntrani toi Poireiton Leitan Tem alias Tokyo Jai Kuntaruk Naurem Yohenba Singh alias Nongyai Jai Kuntaruk amadi 𝐾𝐻 Malimnganba Meitei alias Phongakpa Kawi Hari Makoidagi Khukri ama mobile phone ani power bank ama liquor bottle mari debit card ani Aadhaar card ama voter ID ama galoinana pan card ama recover tauba ngamle hari amaromda Thobal district ki Khongjom police station ki manung chanalaiba tenthadagi lona thinkraba lalhalof pripak pro gi active member ani police na fagat kre hari police na faraba miyoi ani adudi Leisang Tem Hamanta Singh alias Leisemba Jai Nimfumathoi amadi Kiam Open Meitei alias Mentokpa Nimfumathoi kawi hari Makoi ani dagi keypad mobile phone ama recover tauba ngamkre hari nakal amadana Pauna Bazarda leiba dukan singda 𝐶𝐿𝐼 sathabada Manipur police na lona thinkraba lalhalof RPF PLA gi active cadre ani fare hari Police na faraba miyoi ani adudi Nepram Bothe Meitei Jai Kunmari amadi Yangkhong Gyanda Singh alias Dinku alias Chaning Khomba Jai Kunmari ni hari makoi ani degi .32 gi pistol ama magazine da yauramba 7.65 ki kapiyari ba maru taret mobile handset ani wallet amaga lonena cell ina lupali sing tarukka chani tara Aadhaar card amadi two wheeler ama fagat pangamkre Zirivam District ki Zirivam Police Station na konba nungchapi khuldagi Manipur Police na wakhal khanba ngambagi pangal nemduna lambi lamang naduna leramba nupi ama rescue tauba ngamkre nupi adu Zirivam District ki Mozul khuldagi Lalpiangjo Marchai kuntaret ngapikani kuntrataret oirambadagi maki imung manungda khusinakre haina Manipur Police ki maikedigi phungdurakle Thobal district ki hairokta tongan ba midop kaya changsilakchuna puba thangba ngamloidaba 𝐶𝐿𝐼 amadi makhal kaya gi extortion chathaba yaroi haina ngasi hairok apunba club amadi hairok apunba meira paibina sinduna hairok pumbagi oina mass rally cum protest against the extortion ama pangthokre hairok part 1 2 amadi 3 dagi maikai ahum thokna tongan ba mafam ahum thokna laktuna hairok pumba chatkiba mass rally adu hairok part 2 maya lekai polo ground da thunglaba matung miyam gi oiba protest amasu pangthoki ngasigi protest aduga mari lenena hairok apunba club ki president wahengbam jivanna haikibada hauzik hairok manungda hairok pu nungsiba saduna changlaklaga miyoi kharana manaraga kihan khanganbagi thabak kayama Chatharakpasi Hairoki Prajasingna Akiba Kayama Farpana Maram Oiraga Ngasigi mass rally cum protest against the extortion asi pangthokpani haiki Magna Makatana haikibada Matam Kharagi Mamangdagi Hairokta Leriba Community Health Center asida Dr. Ama Fau Leraktaba Kuiri Haiduna Hairok Apunba Club na Mari Lenaba Department ta Hanglubada Dr. Singda Makal Kayagi Puba Thangbangam Loidaba 𝐶𝐿𝐼 Kaya Leptana Chatharakpa Henman bana Dr. Singna hairokta ki transfer chatnaba honaramba kayasu thengnaki haiki aduga nauna lakadaba Dr. kayasu atopada transfer chatnaba honarapa kayasina hairok prajada chauna mangzaba oibata natana problem kayamasu thengnaribani asigumba kayasi leibana matam kayagi mamangdagi hairokta leiriba club kunmari amadi hairok apunba meira paibiga tangka kayarak hanna khanaraba matung ngasigi rally asi pangthokpani haiki leptana hairok manungda extortion kayama chatharakpana hairoki prajada nungnangba kayama forakpasi laibaktibani ngasigi protest aduga mari lenena waref ani suloki waref sing adudi hairoki miyamda makal amatagi extortion tawba yaroi amasung hairokta maram chadana mitop changlakpa yaroi haiba asini
Tha amagi ahoba numit nongma panbaga mari lenena arambai tengol 26 kakching unit na sanjuna nongma panba laibung kabagi thoram amangasi kaksin kaithel da leiba ibudau nawhalai laibung da pangthokjuna khananina kre arambai tengol 26 kakching unit na sanjuna chatharakpa laibung kabagi taret suba oina ngasi pangthokiba thoram da 𝐻𝐸𝐯𝐿 haiba arambai tengol general headquarters ki chief advisor koingamba khuman Sanalebak Pauche ki chief editor Hemant Kumar Ningomba amadi arambai tengol unit 50 palel gi control room gi tengol loi konjengbam lemba maitin akhang ahai sing oina wangang ki thoram gi manung channa kaksing gi tongan ba lekai gi lakhibi chanura kayana aikoi 𝐻𝐸𝐯𝐿 ngakani aikoi mitop ta yum paloi aikoi mithibo mitambal oiroi haiba wasak parei lokhibaga lunina iben imoinu irat thauni numita ningthina leitengduna iben imoinu irat pagi athoi ehen tanabagi makok mathang takraba singdasu manat lanthoki aikoi gi sanu ningol singse muina neba 𝐻𝐸𝐯𝐿 nga ka da aikoi maitai gi masing hengatoi ko maitai gi masing hengata ba sanu ningol singse na kadore India ki constitution de dum biaba mayang de yum pan ma se yam pam de pan khale chini ko khonyam ngai tri se bamun se maitai nupi lobo se mugi allaman lai guru hakta gi musi kaya yati kari gino hai kanda akoi mugi ningol chat pasu maitai de mayum pan pasu yati kari gino hakada moi de phurup to pikpani na pi ba phurup to moi masing hege pa me ko moi ningol de sum chakra de kamai toi ad moi masing sum handari dana aduna hek yaring ge moi na mayum pan handana bagi da makta maitai de mayum pan ma se thinge ba ko inthok me ba ko ado maitai gi di kamai tawre hauji yang biro akoi de sodum yauri poni ko se sige se aduna mana mayang da mayum palani palakanda ada lohunguraga maya do swaida poraga akoi gi nat ki pi se jale phajom sele adugo swaida lei parenga humna da na toraga madu social media da thagalak pada thamoi je kae ba tangai phadana hong da ya da yaro su hong ro adu kedom social media thagalaga chahi nori ba ngang meam da dun insult to dun kari no nuina sumaina yum pala su yaina yandoi je kari no se Kaksing district ki Kakching CD block ki makhada leiba Kairak Gram Panchayat Irong Chesaba Gram Panchayat amadi Langmaidong CD block ki makhada leiriba Hianglam Gram Panchayat ki akhanaba Gram Sabha gi mifam ngasi pangthokre People's Plan Campaign 2025-26 ka mari lenena agenda ahum da pangthokiba Gram Sabha aduda Kairak Wabagai Jila Parishad ki Administrative Committee member Salam Danabir Luwang Kairak ZP ki Administrative Committee ki Chairperson Elangbam Santi Leima amadi SDO Kakching Kedananda Posangbamna Khanaba Mithung Singh oina saryaki Gram Sabha gi mifam aduda Health, Fishery, Veterinary, Education, Agriculture, PHED, Horticulture, Electricity amadi Forest yauna tongan ba department singi mihut singna magi department singi khutangda miyamda piriba hiram singda wangangki Nakal Amarom da Su Thawal District ki Wangjing Tentha CD block ki makhada leiba Hairok Part 1 Gram Panchayat ki Special Gram Sabha mifam amangase Hairok Part 1 Umang Laikol Community Hall da bangthokre People's Plan Campaign 2025-26 ki oina bangthokiba Special Gram Sabha mifam aduda Finalization of Thematic Panchayat Development Plan for 2023-24 amasung 24-25 Finalization of Thematic Panchayat Development Plan for Financial Year 2025-26 amasung Preparation of Probable Beneficiary List for AWASS Plus 2024 Survey amadi atai hiram kayada khananainaki Thauram aduda Hairok Jila Parishad ki member Moirangtem Rasmanina Chief Guest Hairok Part 1 Gram Panchayat ki Administrative Committee ki Chairman Laishram Khambana President oina sarugyabaga lunina Hairok Part 1 GP ki Panchayat Secretary S.S. Samarendra CHC Hairok ki MO in charge Dr. Moirangtem Sanatomba JPS ki GRS amadi Manipur lenga ki tongan ba Department Sing Fishery, Horticulture, Social Welfare, Veterinary, PWD, ICDS, MSPDCL, Forest na chingba singi officials sing kayasu saruyaki. Amaromda Wangjing Tentha CD block ki makhada leiba Hairok Part 3 Gram Panchayat ki Special Gram Sabha mifam amasung asi Hairok Part 3 Ngarotel Community Hall da pangthokre People's Plan Campaign 2025-26 ki oina pangthokiba Special Gram Sabha mifam aduda Finalization of Thematic Panchayat Development Plan for 2023-24 amasung 24-25
finalization of thematic Panchayat Development Plan for Financial Year 2025-26 amasung preparation of probable beneficiary list for AWASS plus 2024 survey amadi atay hiram kayada kananinaki. Union Home Minister Amit Shah ngarang chair lauduna form kiba awang bathaki committee gi mifam amana leibaga sigi tongan ba state singda disaster tholakpada thingnaba project sing faikhatnaba lupa crore listing ahumga kuntaret khara henbagi senfam kaithokpada ayaba pikhrei hariba senfam sing asidagi state tara da leiba Brazayamna tuina taganba district yankhaida thabak paikhatnaba lupa crore chama marifutaruka lakh humfadara Nipan gi senfam kaithokre masigal lodina atopa state tarani thoigi oina ising ichau toina thokanba district nifu mapanda thabak lokhanaba yauri masiga damak lupa crore lising aniga sumna kuni thoigi senfam kaithokre hariba thabak sing asigi damak achangba senfam sing National Disaster Mitigation Fund dagi puthokani hari panba yabadi apunba state kuni thoi asida Manipur gi oinadi amata yaudre adumo pungarang form kiba committee gi mifam aduna lamai toina sakpa oiriba Sakfam Oiriba India gi state taramapan gi district chama nifu mari masak khangdoktuna lamai chalakpada thingnaba thabak lokhanaba apunba senfam oina lupa crore janipan taranipan ga lakh marifudara ni thoi gi senfam kaithokpada ayaba piki hariba asidas Manipur gi su yauri hariba senfam asigi manungda central share oina National Disaster Mitigation Fund amadi National Disaster Response Force gi lupa crore Chadruk Marifudaraga lakh humfu humdoigi senfam putokani hariba thabagasi maru oina forest fire management asibu lamai chakpa thingba amadi mitigation gi thabak paikhatnabani hari ngarangi awang bathaki committee aduda finance minister Nirmala Sitharaman agriculture minister Shivraj Singh Chauhan lodena NITI-AYOG ngapigani Niti Aayog ki vice chairman singna member sing oina sarvyaki Mizoram gi Champhai gi apunba security force singna bomb pokhai hanbada sizinaba electric detonator listing mariga chamri yankai fakat pangam krei ngarang numidang akaknaba pau ama fangbadagi Assam Rifles amadi Mizoram police ki apunba team amana Mizoram gi Champhai district ki Khankaun da chingnaba khara leibadagi National Highway number 6 𝐋𝐢𝐯𝐞𝐲 mobile vehicle check post chathok chasin toba sing khamduna check tawki maduda gari ama khamduna check tobada bomb pokhai hanbada sizinaba electric detonator listing mariga chamri yankai adu thengdarakpani hari masiga mari ledena gari adubu thaurakliba driver ama security force na fagat pangam khre hari Jiu-Jitsu Association of Manipur na sinduna Global Martial Arts Academy Kairangi Training Hall da numit humni gi oiba free residential training camp ngasi CH sana henba maitaina hodokre pangthokliba training camp asidagi khangatlaba players singna 2025 ta pangthokadaba National Jiu-Jitsu Championship da Manipur gi mahut singani training camp asida Manipur gi tongan ba branch nipan dagi lakba player marifut tarukna sarugyari branch sing adudi khurai larik yengbam laikai 𝐻𝐢𝐯𝐞 𝐍𝐞𝐰𝐬 Aztec Pauna Vizar Khangabok Langol amadi kairangni Arabidamrayaba pau amana pizari Ngasi Senapati da form kiba nakal ahumgi wari sanabada nauna district taret sem kiba adu handokpa natraga handok tabagi matangda lenga ki maikedigi chap chaba wafam ama mathangi tripartite dog ta thambada yanaba purakre India bu maning makha tamnaba honabada achoba thaudang lo khiba singbu ning singtuna ngasi Manipur da su Martyrs Day gi tharam pangthokre Manipur lenga ki loisang singda thabak toriba mioi kharana tolop sabige bill thadok pigi haiduna sel charamba thengnabada lengakna thabak lokatadori Amadi Mizoram gi Champhai dagi apunba security force singna bomb pokhai hanbada sizinaba electric detonator listing mariga chamri yankai fakat pangam kre
Northeast Windona Sandok Sariba Nimidangi Pau Matanga Sidaloi Zari, Ming Tabiriba Singbu Amuka Hanna 𝐶𝐿 𝐿𝐴𝐻𝐿 Karigumba nahak USA, UK amadi European countries singda study tawbagi khudongchaba ama piragadi madu miraigadra. Lairik tamna sel tanbagi khudongchaba ama phangagani hairagadi kari khangani. Achangba sel pumnamak adu scholarship natraga study loan gi khuthangda fully funded tawgani hairagadi khudongchaba asi manghangadra. Loinana Germany da 3 years program singda lairik tamna thagi oina Smart Coaching Center SCC gi maikaidagi parents singi mafamda yamna nungairaba paujel ama puduna lakchari madudi lakliba January gi tarik 9 2025 ta Smart Coaching Center na maru oina class 9 amasung 10 gi first foundation course achauba kudongchaba kayaga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubirau mafamna hata mana ingkhol opposite public hospital Smart Coaching Center gi mafamda leiriba khudongchaba khradang makhada pizari boarding gi khudongchaba leigani boarding da leiba angang sing namaz compulsory oigani khudongchaba si mama mapa oiba singna suksoi soidana lobiyu Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare Y Academic Career Institute hata separate boys and girls ki well maintain tawraba hostel amadi 24-hour lyric paba yaraba library ki khudongchaba su pizari online class yawba singidamaksu free wifi gi khudongchaba lobiba yagani institute asiki kitchen na hosteler singidama week amada 3 times meat amadi matam gi oiba fresh vegetable na tingba serve tawri loinana 2016 dagi education to employment haiba team na main service oiduna lakliba institution asana tongan ba mahiroi kya bu free career counseling session gi khudongchaba su pidana lakli amadi chang naina sakanglaba well experience oiraba mentor singna hosteler amadi library da lyric pariba mahiroi singa interaction program sinduna thogot piduna mahiroi singda hena hotnani bigi asasu Y Academic Career Institute na fanganduna lakli mahiroi singi damak pizariba khudongchaba singa silobiu limited seat oigani ngasimak Y Academic Career Institute above Aryan Departmental Store near HL Express Building Hata Imphal East Manipur da upna khananina biu pizariba contact number 9612383793 natraga 7085972311 sida direct call to biduna hena kupamarot khangbiba yagani Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.